ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯗ ꯀꯣꯛ ꯅꯣꯜꯂꯒ ꯈꯨꯔꯝꯂꯤ꯫ ꯃꯤ ꯑꯃꯅ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯄꯨꯟꯁꯤ ꯏꯁꯥꯅ ꯍꯣꯡꯗꯣꯛꯄ ꯁꯣꯏꯗꯅ ꯉꯝꯃꯤ꯫ ꯃꯤꯁꯛꯇꯨꯅ ꯂꯦꯞꯈ꯭ꯔꯕꯗꯤ ꯃꯉꯣꯟꯗ ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯉꯝꯂꯣꯏ꯫ ꯃꯍꯥꯛ ꯃꯁꯥꯅ ꯃꯁꯥꯕꯨ ꯃꯥꯡꯍꯟꯕ ꯉꯝꯃꯤ꯫ ꯃꯍꯥꯛ ꯃꯁꯥꯅ ꯃꯁꯥꯕꯨ ꯁꯦꯝꯒꯠꯄ ꯉꯝꯃꯤ꯫ ꯅꯪꯕꯨ ꯋꯥꯈꯜ ꯍꯟꯊꯍꯟꯕ ꯋꯥ ꯍꯥꯏꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯐꯪꯅꯒꯅꯤ꯫ ꯂꯝꯕꯤꯗ ꯑꯌꯦꯠꯄ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯐꯪꯅꯒꯅꯤ꯫ ꯅꯪꯒꯤ ꯅꯤꯡꯗ ꯃꯥꯡꯗ ꯅꯪꯕꯨ ꯇꯤꯡꯊꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯅꯪꯅ ꯁꯤꯒꯨꯝꯕ ꯃꯤꯁꯤꯡꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯅꯪꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯁꯤ ꯇꯥꯏꯕꯪꯒꯤ ꯆꯠꯅꯕꯤꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯄꯨꯝꯅꯃꯛꯁꯤꯕꯨ ꯅꯝꯊꯕ ꯇꯝꯕ ꯃꯔꯨꯑꯣꯏ꯫ ꯃꯔꯝꯗꯤ ꯄꯨꯟꯁꯤꯗ ꯇꯧꯒꯗꯕ ꯊꯧꯗꯥꯡ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯃꯔꯝꯗꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯈꯤꯕ ꯑꯋꯥꯕ ꯀꯌꯥꯅ ꯑꯩꯈꯣꯏꯕꯨ ꯅꯤꯡꯍꯟꯅ ꯆꯠꯂꯒ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯕ ꯐꯪꯗꯦ ꯈꯪꯂꯦ꯫ ꯑꯩꯈꯣꯏꯒꯤ ꯍꯣꯠꯅꯕ ꯀꯟꯕ ꯍꯤꯡꯅ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯣꯛꯄ ꯉꯝꯂꯣꯏ꯫ ꯂꯥꯛꯅꯤꯡꯕ ꯑꯋꯥꯕ ꯂꯥꯛꯁꯅꯨ, ꯂꯥꯛꯅꯤꯡꯕ ꯑꯌꯦꯠ ꯑꯄꯟ ꯂꯥꯛꯁꯅꯨ, ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦ꯫ ꯃꯥꯏ ꯄꯥꯛꯀꯅꯤ, ꯍꯣꯠꯅꯒꯅꯤ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯣꯏꯅꯤꯡꯕꯒꯤ ꯃꯩ ꯆꯥꯛꯂꯤ꯫ ꯃꯔꯨꯞ, ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯨꯟꯅ ꯇꯥꯎ, ꯌꯦꯡꯉꯨ, ꯃꯄꯨꯡ ꯐꯥꯅ ꯇꯥꯎ꯫ ꯅꯪꯕꯨ ꯁꯣꯏꯗꯅ ꯄꯨꯟꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯪꯅꯤꯡꯂꯤꯕꯗꯨꯗ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯅ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯗ꯭ꯔꯒꯗꯤ ꯑꯩꯅ ꯍꯥꯏꯔꯤ ꯑꯃꯨꯛ ꯍꯟꯅ ꯌꯦꯅꯤꯡ ꯃꯩꯔꯥꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯒꯅꯨ꯫ ꯅꯨꯡꯉꯥꯏꯇꯕ ꯃꯇꯝꯗ ꯊꯥꯗꯣꯛꯄꯗ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯅꯪꯅ ꯀꯥꯟꯅꯗꯦ ꯈꯟꯕꯒꯤ ꯃꯔꯝ ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯦꯝꯕꯗ ꯑꯋꯥꯠꯄ ꯌꯥꯎꯕꯅ ꯊꯥꯗꯣꯛꯄꯅꯤ꯫ ꯑꯩꯅ ꯌꯥꯖꯩ꯫ ꯀꯅꯥꯒꯨꯝꯕ ꯑꯇꯣꯞꯄ ꯑꯃ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯇꯣꯞꯄ ꯀꯅꯥ ꯑꯃ ꯃꯄꯥꯟꯗ ꯁꯣꯏꯗꯅ ꯂꯩ꯫ ꯃꯍꯥꯛ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯍꯥꯛꯅ ꯑꯍꯥꯟꯕꯗ ꯄꯤꯛꯅ ꯍꯣꯠꯅꯕ ꯍꯧꯈꯤ ꯅꯠꯇ꯭ꯔꯒ ꯆꯥꯎꯅ ꯍꯣꯠꯅꯕ ꯍꯧꯈꯤ꯫ ꯂꯝꯕꯤꯗ ꯑꯌꯦꯠꯄ ꯀꯌꯥꯁꯨ ꯐꯪꯅꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯩ ꯉꯝꯃꯔꯣꯏ ꯍꯥꯏꯗꯨꯅ ꯇꯣꯛꯊꯣꯛꯈꯤꯗꯦ꯫ ꯃꯍꯥꯛ ꯃꯁꯥꯒꯤ ꯊꯕꯛ ꯂꯩꯊꯣꯛꯄ ꯋꯥꯈꯜꯕꯨ ꯃꯋꯥ ꯂꯧꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯋꯥꯈꯜꯗ ꯀꯔꯤ ꯐꯥꯎꯔꯛꯂꯤ ꯍꯥꯏꯕꯁꯨ ꯃꯋꯥ ꯂꯧꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯑꯋꯥꯕꯁꯨ ꯃꯋꯥ ꯂꯧꯈꯤꯗꯦ꯫ ꯅꯪꯁꯨ ꯋꯥꯈꯜꯁꯤꯡꯁꯤꯒꯤ ꯃꯋꯥ ꯂꯧꯔꯣꯏꯗꯕꯅꯤ꯫ ꯃꯔꯝꯗꯤ ꯅꯪꯅ ꯂꯦꯞꯈꯤꯕ ꯋꯥꯔꯦꯞ ꯀꯩꯗꯧꯅꯨꯡꯗ ꯑꯂꯥꯏꯕ ꯑꯣꯏꯕꯒꯤꯗꯃꯛ ꯂꯦꯞꯈꯤꯕ ꯋꯥꯔꯦꯞ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯏꯔꯝꯂꯕꯗꯤ ꯄꯨꯝꯅꯃꯛꯅꯁꯨ ꯇꯧꯅꯔꯝꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯏꯔꯝꯂꯕꯗꯤ ꯃꯤ ꯄꯨꯝꯕ ꯃꯥꯏ ꯄꯥꯛꯂꯝꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯏꯔꯝꯂꯕꯗꯤ ꯃꯤ ꯄꯨꯝꯕ ꯃꯁꯥꯒꯤ ꯈꯜꯂꯝꯕ ꯃꯪꯂꯥꯟꯕꯨ ꯑꯁꯦꯡꯕ ꯑꯣꯏꯍꯜꯂꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯗꯦ꯫ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯈꯪꯕ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯌꯥꯝꯅ ꯂꯨꯕ ꯑꯣꯏꯔꯛꯄ, ꯃꯤ ꯄꯨꯝꯕꯅ ꯅꯪꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯛꯄ ꯃꯇꯝꯗ, ꯅꯁꯥꯒꯤ ꯊꯥꯖꯕ ꯋꯥꯈꯜꯅ ꯅꯁꯥꯃꯛꯇ ꯅꯝꯊꯔꯛꯄ ꯃꯇꯝꯗ, ꯃꯤ ꯑꯌꯥꯝꯕꯅ ꯉꯝꯃꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯂꯦꯞꯂꯝꯕ ꯋꯥꯔꯦꯞꯇꯒꯤ ꯃꯥꯏ ꯂꯩꯊꯣꯛꯈꯤ꯫ ꯃꯍꯥꯛ ꯀꯥꯏꯊꯈꯤ꯫ ꯃꯍꯥꯛ ꯀꯝꯐꯣꯔꯠ ꯖꯣꯟ, ꯅꯨꯡꯉꯥꯏꯅ ꯃꯐꯝ ꯑꯃꯗ ꯂꯦꯡꯗꯅ ꯂꯩꯔꯝꯕ ꯊꯨꯞꯆꯤꯟꯗꯨꯅ ꯍꯤꯡꯕ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯖꯤꯟꯈꯤ꯫ ꯃꯍꯥꯛ ꯑꯌꯥꯝꯕ ꯃꯤꯁꯤꯡꯒꯨꯝꯅ ꯆꯞ ꯃꯥꯟꯅꯅ ꯍꯤꯡꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯍꯦꯟꯕ ꯑꯃ ꯑꯣꯏꯅꯤꯡꯗꯦ꯫ ꯑꯗꯨꯕꯨ ꯁꯤ ꯅꯪ ꯅꯠꯇꯦ, ꯁꯤ ꯅꯪꯅ ꯑꯣꯏꯒꯗꯕ ꯅꯠꯇꯦ꯫ ꯅꯪꯅ ꯈꯪꯕ ꯇꯥꯒꯅꯤ ꯅꯪꯒ ꯑꯇꯩ ꯑꯇꯣꯞꯄ ꯈꯨꯗꯤꯡꯃꯛꯀ ꯃꯥꯌꯣꯛꯅꯕ, ꯅꯪꯒ ꯃꯥꯂꯦꯝꯒ, ꯅꯪꯒ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ, ꯃꯍꯥꯛꯅ ꯅꯪꯒꯤ ꯋꯥꯈꯜꯕꯨ ꯈꯪꯅꯕ ꯍꯣꯠꯅꯈꯤꯗꯦ꯫ ꯅꯪꯒ ꯅꯪꯒꯤ ꯃꯔꯨꯞꯀ, ꯃꯍꯥꯛꯅ ꯅꯪꯕꯨ ꯀꯩꯗꯧꯅꯨꯡꯗ ꯃꯥꯡꯗ ꯀꯥꯅꯕ ꯍꯣꯠꯅꯈꯤꯗꯦ꯫ ꯅꯪꯒ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒ, ꯃꯈꯣꯏꯅ ꯅꯪꯕꯨ ꯃꯈꯣꯏꯅ ꯁꯥꯔꯤꯕ ꯃꯀꯣꯜꯗꯨꯗ ꯊꯝꯅꯕ ꯍꯣꯠꯅꯈꯤ꯫ ꯅꯪꯒ ꯅꯪꯉꯣꯟꯗ ꯍꯥꯏꯈꯤꯕ ꯅꯪꯒꯤ ꯅꯇꯤꯛ ꯅꯠꯇꯦ ꯍꯥꯏꯕ ꯃꯤ ꯄꯨꯝꯕꯒ, ꯄꯨꯝꯅꯃꯛꯁꯤꯒꯤ ꯑꯍꯥꯟꯕꯗ ꯅꯪ ꯅꯁꯥꯃꯛꯀꯅꯤ꯫ ꯅꯪꯅ ꯅꯁꯥꯒꯤ ꯋꯥꯈꯜꯒꯤ ꯈꯣꯟꯖꯦꯜꯅ ꯍꯥꯏꯈꯤ, ꯇꯣꯛꯂꯣ꯫ ꯅꯪꯒ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯃꯐꯝꯗꯒꯤ ꯊꯣꯛꯅꯤꯡꯗꯕ ꯋꯥꯈꯜꯒꯅꯤ꯫ ꯅꯪꯒ ꯅꯪꯒꯤ ꯋꯥ ꯂꯩꯊꯣꯛꯄ ꯂꯝꯆꯠꯀꯅꯤ꯫ ꯑꯁꯦꯡꯕ ꯋꯥꯗꯤ ꯅꯪꯕꯨ ꯀꯅꯥꯅꯁꯨ ꯀꯟꯕꯤꯕ ꯂꯥꯛꯂꯣꯏ꯫ ꯋꯥꯁꯤ ꯅꯪꯒꯤ ꯊꯃꯣꯏꯗ, ꯋꯥꯈꯜꯗ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯔꯣꯏꯗꯕ ꯃꯐꯝꯗ ꯊꯝꯃꯨ꯫ ꯅꯪꯒꯤ ꯅꯃꯥ ꯅꯄꯥꯅ, ꯅꯪꯒꯤ ꯃꯔꯨꯞ ꯃꯄꯥꯡꯅ, ꯅꯪꯒꯤ ꯃꯔꯨꯞꯅ, ꯅꯪꯅ ꯌꯦꯡꯂꯤꯕ ꯋꯥꯈꯜ ꯊꯧꯒꯠꯄ ꯚꯤꯗꯤꯑꯣꯁꯤꯡꯅ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯍꯣꯡꯗꯣꯛꯄ ꯉꯝꯂꯣꯏ꯫ ꯅꯪꯅ ꯑꯩ ꯍꯧꯒꯠꯅꯤꯡꯗꯦ, ꯇꯜꯂꯤ ꯍꯥꯏꯕ ꯃꯇꯝꯗ ꯅꯪ ꯍꯧꯒꯠꯄ ꯇꯥꯒꯅꯤ꯫ ꯅꯪ ꯊꯕꯛ ꯇꯧꯕ ꯇꯥꯒꯅꯤ, ꯀꯅꯥꯁꯨ ꯎꯔꯕꯁꯨ ꯎꯗ꯭ꯔꯕꯁꯨ꯫ ꯅꯪ ꯃꯥꯡꯗ ꯀꯥꯕ ꯂꯦꯞꯄ ꯌꯥꯗꯦ, ꯑꯇꯣꯞꯄꯅ ꯉꯝꯃꯔꯣꯏ ꯍꯥꯏꯅ ꯇꯣꯛꯊꯣꯛꯅꯈ꯭ꯔꯕꯁꯨ꯫ ꯃꯈꯣꯏꯅ ꯅꯪꯒꯤ ꯃꯥꯌꯣꯛꯅꯔꯤꯕ ꯑꯋꯥꯕꯁꯤꯡꯕꯨ ꯂꯦꯞꯇꯨꯅ ꯌꯦꯡꯒꯅꯤ, ꯑꯗꯨꯕꯨ ꯅꯪ ꯀꯩꯗꯧꯅꯨꯡꯗ ꯂꯦꯞꯂꯣꯏꯗꯕꯅꯤ꯫ ꯅꯪꯅ ꯂꯝꯕꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯇꯨꯕ ꯌꯦꯡꯒꯅꯤ꯫ ꯅꯪꯅ ꯃꯥꯏꯊꯤꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯐꯪꯅꯒꯅꯤ꯫ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯅ ꯅꯣꯛꯅꯒꯅꯤ꯫ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯅ ꯅꯪꯅ ꯇꯧꯔꯤꯕꯗꯨꯗ ꯊꯥꯖꯗꯕ ꯄꯣꯛꯀꯅꯤ꯫ ꯀꯅꯥ ꯑꯃꯅ ꯍꯥꯏꯒꯅꯤ ꯇꯣꯛꯊꯣꯛꯂꯣ, ꯅꯨꯡꯉꯥꯏꯊꯣꯛꯄ ꯇꯝꯃꯨ꯫ ꯀꯅꯥ ꯑꯃꯅ ꯍꯥꯏꯒꯅꯤ ꯅꯪꯒꯤ ꯃꯪꯂꯥꯟꯗꯨ ꯆꯥꯎꯃꯜꯂꯤ꯫ ꯀꯅꯥ ꯑꯃꯅ ꯍꯥꯏꯒꯅꯤ ꯅꯪ ꯑꯉꯥꯎꯕꯅꯤ꯫ ꯀꯅꯥ ꯑꯃꯅ ꯍꯥꯏꯒꯅꯤ ꯅꯪ ꯅꯁꯥꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯈꯪꯗꯦ ꯅꯪ ꯄꯨꯟꯁꯤ ꯃꯥꯡꯍꯜꯂꯤꯕ ꯅꯠꯇꯦ, ꯅꯪ ꯄꯨꯟꯁꯤ ꯁꯦꯝꯂꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯈꯪꯗꯦ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯄꯥꯟꯗꯝ ꯑꯃ ꯂꯩ꯫ ꯅꯪꯉꯣꯟꯗ ꯄꯥꯡꯒꯜ ꯂꯩ꯫ ꯅꯪꯉꯣꯟꯗ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯂꯩ꯫ ꯅꯪꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯌꯥꯊꯪ ꯏꯟꯕꯒꯤ ꯃꯊꯧ ꯇꯥꯗꯦ, ꯃꯔꯝꯗꯤ ꯅꯪꯅ ꯅꯁꯥꯃꯛꯀꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯅꯁꯥꯃꯛꯅ ꯇꯥꯜꯂꯤꯕꯅꯤ꯫ ꯃꯔꯝꯁꯤꯅ ꯅꯪ ꯆꯠꯄ ꯂꯦꯞꯀꯅꯨ, ꯃꯥꯌꯣꯛꯅꯕ ꯂꯦꯞꯀꯅꯨ, ꯃꯔꯝꯗꯤ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯣꯏꯕꯒꯤ ꯂꯥꯛꯄꯅꯤ꯫ ꯃꯈꯣꯏꯅ ꯅꯪꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥꯕꯨ ꯎꯔꯒ ꯀꯤꯕ ꯄꯣꯛꯍꯟꯒꯗꯕꯅꯤ꯫ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯦꯝꯒꯠꯂꯤ, ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯣꯏꯔꯤ, ꯃꯔꯝꯁꯤꯅ ꯃꯈꯣꯏꯅ ꯅꯪꯉꯣꯟꯗ ꯀꯤꯔꯤꯕꯅꯤ꯫ ꯅꯪꯅ ꯊꯕꯛꯇ ꯄꯨꯛꯅꯤꯡ ꯆꯪꯕꯅ ꯃꯍꯥꯛꯄꯨ ꯀꯤꯍꯜꯂꯤ, ꯃꯉꯣꯟꯗ ꯑꯀꯤꯕ ꯄꯣꯛꯍꯜꯂꯤ꯫ ꯅꯪꯅ ꯃꯇꯝ ꯆꯥꯅ ꯊꯕꯛ ꯇꯧꯕꯅ ꯃꯍꯥꯛꯄꯨ ꯉꯛꯍꯜꯂꯤ꯫ ꯅꯪꯒꯤ ꯉꯝꯃꯔꯣꯏ ꯈꯟꯗꯕ ꯋꯥꯈꯜꯅ ꯃꯍꯥꯛꯄꯨ ꯃꯅꯨꯡ ꯌꯧꯅ ꯀꯤꯕ ꯄꯣꯛꯍꯜꯂꯤ꯫ ꯃꯔꯝꯗꯤ ꯅꯪꯅ ꯇꯨꯔꯕ ꯇꯨꯡꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯧꯒꯠꯄꯅ ꯃꯍꯥꯛꯅ ꯃꯁꯥꯃꯛꯇ ꯅꯤꯡꯁꯤꯡꯍꯜꯂꯤ, ꯑꯩꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯣꯏꯔꯝꯒꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ ꯑꯩ ꯉꯝꯃꯔꯣꯏ ꯍꯥꯏꯗꯨꯅ ꯇꯣꯛꯊꯣꯛꯂꯝꯂꯣꯏꯗꯕꯅꯤ꯫ ꯃꯔꯝꯁꯤꯅ ꯃꯍꯥꯛꯅ ꯅꯪꯕꯨ ꯅꯤꯡꯗ ꯆꯤꯡꯊꯅꯕ ꯍꯣꯠꯅꯒꯅꯤ꯫
ꯃꯥꯡꯅ ꯅꯪꯒꯤ ꯋꯥꯈꯜ ꯊꯛꯀꯠꯍꯟꯒꯅꯤ, ꯃꯥꯡꯅ ꯅꯪꯒꯤ ꯍꯣꯠꯅꯕꯕꯨ ꯃꯔꯨ ꯑꯣꯏꯗꯦ ꯈꯜꯍꯟꯒꯅꯤ, ꯅꯪꯒꯤ ꯆꯥꯡ ꯅꯥꯏꯕ ꯄꯨꯟꯁꯤꯕꯨ ꯅꯣꯛꯅꯒꯅꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯒꯅꯤ, ꯄꯣꯊꯥꯎ, ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯍꯤꯡꯉꯨ, ꯑꯣꯏꯁꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯊꯣꯛꯂꯤ ꯍꯥꯏꯕꯗꯨ ꯑꯁꯦꯡꯕꯗ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ, ꯁꯤ ꯁꯨꯞꯅꯇꯒꯤ ꯄꯨꯟꯁꯤ ꯍꯤꯡꯂꯤ ꯍꯥꯏꯕꯇꯅꯤ꯫ ꯃꯈꯣꯏꯅ ꯃꯥꯒꯤ ꯇꯧꯕ ꯉꯝꯕ ꯄꯥꯡꯒꯜ ꯂꯧꯁꯤꯡꯕꯨ ꯅꯝꯊꯗꯨꯅ ꯊꯝꯃꯤ, ꯑꯗꯨꯕꯨ ꯅꯪꯗꯤ ꯅꯁꯥꯒꯤ ꯉꯝꯃꯣꯏ ꯈꯟꯕ ꯋꯥꯈꯜꯕꯨ ꯅꯝꯊꯗꯨꯅ ꯉꯝꯃꯣꯏ ꯈꯟꯕꯕꯨ ꯉꯝꯕ ꯃꯤꯅꯤ꯫ ꯅꯪꯒꯤ ꯃꯔꯨꯞ ꯅꯪꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯈꯤ, ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕꯗꯒꯤ ꯅꯪ ꯂꯥꯞꯅ ꯂꯩ, ꯍꯥꯟꯅꯒꯤ ꯐꯠꯇꯕ ꯍꯩꯅꯕꯤꯁꯤꯡ ꯊꯥꯗꯣꯛꯈꯤ꯫ ꯂꯝꯕꯤꯁꯤꯗ ꯑꯋꯥꯕ ꯀꯌꯥ ꯁꯣꯏꯗꯅ ꯐꯪꯅꯒꯅꯤ꯫ ꯅꯃꯥꯟꯅꯕꯁꯤꯡꯅ ꯀꯣꯏꯕ ꯆꯠꯂꯤꯉꯩ ꯃꯇꯝꯗ ꯅꯪꯅ ꯑꯋꯥꯕꯁꯤꯡ ꯊꯦꯡꯅꯕ ꯃꯇꯝꯁꯨ ꯂꯥꯛꯀꯅꯤ꯫ ꯅꯨꯃꯤꯠ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯅꯪꯅ ꯍꯥꯟꯅ ꯍꯧꯒꯠꯀꯅꯤ꯫ ꯅꯪꯒꯤ ꯋꯥꯈꯜ ꯃꯈꯣꯏꯅꯁꯨ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯈꯜꯂꯛꯄ ꯃꯇꯝꯁꯨ ꯂꯥꯛꯀꯅꯤ꯫ ꯑꯣꯏꯕ ꯌꯥꯏ ꯅꯪ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯍꯣꯠꯅꯔꯤꯕ, ꯑꯗꯨꯕꯨ ꯅꯪ ꯅꯤꯡꯁꯤꯡꯂꯛꯀꯅꯤ ꯑꯩꯅ ꯀꯔꯤꯒꯤ ꯍꯣꯠꯅꯈꯤꯕꯅꯣ? ꯅꯪꯅ ꯅꯤꯡꯁꯤꯡꯂꯛꯀꯅꯤ ꯅꯨꯃꯤꯗꯥꯡ ꯇꯨꯝꯂꯝꯗꯥꯏꯗ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯒ, ꯑꯩꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩꯒꯤ ꯑꯉꯝꯕ ꯍꯣꯠꯅꯈꯤ꯫ ꯅꯪꯒꯤ ꯃꯥꯏ ꯄꯥꯛꯄ ꯅꯪꯒꯤ ꯍꯣꯠꯅꯖꯃꯜꯅ ꯐꯪꯕꯅꯤ, ꯀꯅꯥꯅꯁꯨ ꯊꯣꯛꯍꯟꯕ ꯅꯠꯇꯦ, ꯁꯨꯞꯅꯇꯒꯤ ꯅꯪꯒꯤ ꯇꯧꯖꯃꯜꯒꯤ ꯃꯍꯩꯅꯤ꯫ ꯅꯪꯅ ꯄꯨꯝꯅꯃꯛꯁꯤꯕꯨ ꯌꯥꯖꯕ ꯃꯤꯀꯨꯞꯇꯒꯤ ꯄꯨꯝꯅꯃꯛ ꯑꯍꯣꯡꯕ ꯂꯥꯛꯏ꯫ ꯅꯪꯅ ꯑꯇꯣꯞꯄꯕꯨ ꯃꯔꯥꯜ ꯁꯤꯖꯤꯟꯕ ꯇꯣꯛꯄꯗꯒꯤ, ꯅꯪꯅ ꯑꯇꯣꯞꯄꯗ ꯉꯥꯗꯨꯅ ꯂꯩꯕ ꯇꯣꯛꯄꯗꯒꯤ, ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯕꯨ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯅ ꯆꯨꯝꯊꯣꯛꯄꯤꯒꯅꯤ ꯈꯟꯕ ꯊꯥꯗꯣꯛꯄ ꯃꯤꯀꯨꯞꯇꯒꯤ ꯅꯪ ꯁꯥꯊꯤꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕ ꯉꯝꯒꯅꯤ꯫ ꯃꯥꯏ ꯄꯥꯛꯄꯒꯤꯗꯃꯛꯇ ꯂꯦꯞꯇꯅ ꯊꯕꯛ ꯇꯧꯕ ꯃꯤ ꯑꯃ ꯑꯣꯏꯒꯅꯤ, ꯃꯔꯝꯗꯤ ꯃꯤꯁꯛꯇꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯃꯄꯨꯡ ꯐꯥꯅ ꯃꯊꯧꯗꯥꯡ ꯂꯧꯕꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯕꯨ ꯍꯣꯡꯗꯣꯛꯄ ꯉꯝꯃꯤ꯫ ꯃꯤꯁꯛꯇꯨꯅ ꯃꯇꯥꯡ ꯃꯇꯝꯗ ꯋꯥ ꯂꯩꯊꯣꯛꯇꯨꯅ ꯂꯩꯕꯅ ꯃꯇꯝ ꯄꯨꯝꯕꯗ ꯃꯇꯥꯡ ꯃꯇꯝꯒꯤ ꯃꯈꯥ ꯄꯣꯟꯅ ꯃꯤꯅꯥꯏ ꯑꯃꯒꯨꯝꯅ ꯃꯇꯥꯡ ꯃꯇꯝꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯗꯅ ꯄꯨꯟꯁꯤ ꯍꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯊꯧꯗꯥꯡ ꯂꯧꯕ ꯃꯤꯅ ꯃꯁꯥꯒꯤ ꯂꯥꯏꯕꯛꯀꯤ ꯃꯄꯨ ꯑꯣꯏ꯫ ꯅꯪ ꯃꯥꯏꯊꯤꯕ ꯐꯪꯅꯒꯅꯤ, ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯃꯥꯏꯊꯤꯕ ꯐꯪꯅꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯤꯌꯥꯝ ꯃꯥꯡꯗ, ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯥꯇꯣꯝꯇ ꯂꯩꯕꯗ ꯃꯥꯏꯊꯤꯕ ꯐꯪꯅꯒꯅꯤ꯫ ꯅꯪꯅ ꯈꯟꯒꯅꯤ, ꯑꯩ ꯍꯧꯖꯤꯛ ꯄꯨꯝꯅꯃꯛ ꯈꯪꯂꯦ, ꯃꯤ ꯄꯨꯝꯅꯃꯛꯅ ꯅꯪꯕꯨ ꯃꯥꯏꯊꯤꯕ ꯎꯒꯅꯤ꯫ ꯅꯪꯅ ꯃꯥꯏꯊꯤꯕ ꯈꯨꯗꯤꯡꯒꯤ ꯅꯪꯉꯣꯟꯗ ꯅꯪꯒꯤ ꯄꯥꯡꯒꯜ ꯂꯧꯁꯤꯡꯗ ꯊꯥꯖꯗꯕ ꯃꯤꯁꯤꯡꯅ ꯅꯣꯛꯅꯒꯅꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯒꯅꯤ, ꯑꯩꯅ ꯍꯥꯏꯈꯤꯗ꯭ꯔꯥ ꯆꯦꯛꯁꯤꯟꯅ ꯊꯕꯛ ꯇꯧꯅꯕ, ꯑꯩꯅ ꯍꯥꯏꯈꯤꯗ꯭ꯔꯥ ꯅꯪꯒꯤ ꯐꯅꯕ? ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯈꯪꯗꯦ, ꯅꯪꯒꯤ ꯃꯥꯏꯊꯤꯕꯁꯤꯅ ꯅꯪꯒꯤ ꯑꯔꯣꯏꯕ ꯅꯠꯇꯦ꯫ ꯃꯥꯏꯊꯤꯕ ꯄꯨꯟꯁꯤꯒꯤ ꯑꯁꯣꯏꯕꯁꯤꯡꯕꯨ ꯁꯦꯝꯗꯣꯛꯅꯕ ꯄꯨꯟꯁꯤꯗ ꯂꯥꯛꯄꯅꯤ꯫ ꯃꯥꯏꯊꯤꯕ ꯈꯨꯗꯤꯡꯅ ꯅꯪꯒꯤ ꯂꯧꯁꯤꯡ ꯍꯦꯟꯒꯠꯍꯜꯂꯤ, ꯃꯥꯏꯊꯤꯕ ꯈꯨꯗꯤꯡꯅ ꯅꯪꯕꯨ ꯀꯟꯈꯠꯍꯜꯂꯤ꯫ ꯃꯥꯏꯊꯤꯕ ꯃꯇꯝꯗ ꯅꯪꯅ ꯁꯣꯏꯗꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯝꯃꯤ, ꯃꯥꯏꯊꯤꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯥꯎꯈꯠꯄ ꯑꯣꯏ, ꯃꯥꯏꯊꯤꯕ ꯃꯇꯝꯗ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯁꯥꯗ ꯄꯣꯛꯍꯜꯂꯤ꯫ ꯑꯌꯥꯝꯕ ꯃꯤꯁꯤꯡ ꯃꯥꯏꯊꯤꯕ ꯐꯪꯏ, ꯑꯗꯨꯒ ꯃꯍꯥꯛ ꯂꯝꯕꯤꯗꯨꯗ ꯍꯣꯠꯅꯕ ꯇꯣꯛꯏ꯫ ꯃꯍꯥꯛꯅ ꯑꯃꯨꯛ ꯃꯥꯏꯊꯤ, ꯑꯗꯨꯒ ꯂꯥꯏꯕꯛꯅ ꯑꯣꯏꯍꯟꯕꯅꯤ ꯍꯥꯏ꯫ ꯃꯍꯥꯛ ꯑꯃꯨꯛ ꯃꯥꯏꯊꯤꯔꯕ ꯇꯨꯡꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯊꯕꯛꯇ ꯋꯥ ꯂꯩꯊꯣꯛꯇꯨꯅ ꯍꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯅꯪ ꯅꯠꯇꯦ, ꯅꯪ ꯃꯥꯏꯊꯤꯔꯕ ꯇꯨꯡꯗ ꯑꯃꯨꯛ ꯍꯧꯒꯠꯂꯤ, ꯅꯪ ꯃꯥꯏꯊꯤꯔꯕ ꯇꯨꯡꯗ ꯑꯃꯨꯛ ꯊꯕꯛ ꯁꯨꯏ, ꯅꯪ ꯃꯥꯏꯊꯤꯔꯕ ꯇꯨꯡꯗ ꯅꯁꯥꯃꯛꯄꯨ ꯍꯦꯟꯅ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯍꯥꯞꯄꯤ, ꯅꯪ ꯃꯥꯏꯊꯤꯔꯕ ꯇꯨꯡꯗꯁꯨ ꯃꯥꯏ ꯄꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯍꯣꯠꯅꯩ꯫ ꯃꯔꯝꯗꯤ ꯅꯪꯅ ꯈꯪꯏ, ꯑꯌꯦꯠꯄ ꯅꯝꯊꯥꯛ ꯈꯨꯗꯤꯡꯃꯛ ꯅꯪꯒꯤ ꯑꯅꯧꯕ ꯂꯝꯕꯤꯕꯨ ꯃꯌꯦꯛ ꯁꯦꯡꯍꯟꯕꯒꯤꯅꯤ꯫ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯣꯏꯗꯅ ꯀꯥꯎꯒꯅꯨ, ꯀꯅꯥꯅꯁꯨ ꯅꯪꯒꯤ ꯋꯥꯈꯜꯕꯨ ꯈꯪꯂꯣꯏ, ꯃꯔꯝꯗꯤ ꯃꯤ ꯄꯨꯝꯕꯒꯤ ꯋꯥꯈꯜ ꯇꯣꯉꯥꯜꯂꯤ꯫ ꯅꯪꯒꯤ ꯃꯪꯂꯥꯟ ꯅꯪꯅ ꯑꯁꯦꯡꯕ ꯑꯣꯏꯍꯟꯒꯅꯤ, ꯅꯪꯒꯤ ꯃꯪꯂꯥꯟ ꯅꯪꯒꯤ ꯋꯥꯈꯜ, ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯣꯏꯅꯤꯡꯕꯒꯤ ꯃꯩ, ꯅꯪꯒꯤ ꯋꯥꯈꯜꯕꯨ ꯈꯪꯗꯕ, ꯃꯔꯨ ꯑꯣꯏꯅ ꯂꯧꯗꯕ ꯃꯤꯁꯤꯡꯕꯨ ꯅꯪꯒꯤ ꯃꯔꯝꯗ ꯁꯟꯗꯣꯛꯅ ꯇꯥꯛꯄ ꯇꯣꯛꯎ꯫ ꯅꯪꯒꯤ ꯋꯥꯈꯜꯕꯨ ꯃꯈꯣꯏꯒꯤ ꯌꯥꯊꯪꯒꯤ ꯃꯔꯨ ꯑꯣꯏꯗꯦ, ꯅꯪꯒꯤ ꯃꯪꯂꯥꯟꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯗ ꯃꯈꯣꯏꯒꯤ ꯑꯌꯥꯕ ꯂꯧꯕꯒꯤ ꯃꯔꯨ ꯑꯣꯏꯗꯦ꯫ ꯑꯌꯥꯕ ꯌꯥꯊꯪꯒꯤ ꯃꯔꯨ ꯑꯣꯏꯕꯗꯤ ꯅꯪꯅ ꯃꯤꯡꯁꯦꯜ ꯃꯥꯡꯗ ꯂꯦꯞꯄ ꯃꯇꯝꯗ ꯎꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤꯅꯤ꯫ ꯃꯍꯥꯛꯅ ꯑꯁꯦꯡꯕ ꯈꯪꯏ, ꯃꯍꯥꯛꯅ ꯈꯪꯏ ꯅꯪꯅ ꯀꯔꯝꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯣ, ꯃꯍꯥꯛꯅ ꯈꯪꯏ ꯅꯪ ꯀꯔꯤ ꯀꯠꯊꯣꯛꯂꯤ, ꯃꯍꯥꯛꯅ ꯈꯪꯏ ꯅꯪꯅ ꯀꯅꯥꯒ ꯃꯥꯌꯣꯛꯅꯔꯤ, ꯅꯪꯅ ꯈꯪꯏ ꯅꯪꯅ ꯀꯤꯔꯝꯕꯁꯤꯡꯕꯨ ꯀꯔꯝꯅ ꯃꯥꯡꯍꯟꯈꯤ, ꯃꯍꯥꯛꯅ ꯈꯪꯏ ꯅꯪꯅ ꯇꯨꯔꯕ ꯇꯨꯡꯗ ꯍꯧꯒꯠꯇꯨꯅ ꯑꯃꯨꯛ ꯆꯠꯈꯤꯕ, ꯑꯌꯨꯛꯇ ꯅꯪ ꯍꯧꯒꯠꯅꯤꯡꯈꯤꯗꯦ ꯑꯗꯨꯕꯨ ꯅꯪ ꯍꯧꯒꯠꯈꯤ, ꯃꯍꯥꯛꯅ ꯈꯪꯏ ꯅꯪ ꯀꯔꯤ ꯀꯠꯊꯣꯛꯈꯤ, ꯀꯅꯥꯅꯁꯨ ꯊꯥꯡꯒꯠꯄꯤꯕ ꯂꯥꯛꯈꯤꯗꯦ, ꯀꯅꯥꯅꯁꯨ ꯎꯈꯤꯗꯦ, ꯅꯪꯅ ꯀꯅꯥꯗꯁꯨ ꯃꯤꯅꯝꯈꯤꯗꯦ꯫ ꯃꯔꯝꯁꯤꯅ ꯅꯪꯅ ꯀꯅꯥꯒꯤꯗꯃꯛꯇ ꯍꯤꯡꯐꯝ ꯊꯣꯛꯏ ꯈꯪꯉꯨ, ꯃꯍꯥꯛꯀꯤꯗꯃꯛꯇ ꯍꯣꯠꯅꯧ, ꯃꯉꯣꯟꯗ ꯊꯥꯖꯧ, ꯃꯍꯥꯛꯄꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯨ꯫ ꯀꯣꯃꯦꯟꯇ ꯀꯅꯥꯗ ꯅꯨꯡꯁꯤꯕꯒꯤ ꯋꯥꯅꯣ ꯁꯣꯏꯗꯅ ꯍꯥꯏꯔꯛꯎ, ꯑꯇꯣꯞꯄꯗ ꯅꯨꯡꯁꯤꯕꯒꯤꯔ ꯅꯠꯇ꯭ꯔꯒ ꯏꯁꯥꯃꯛꯇ ꯅꯨꯡꯁꯤꯕꯒꯤꯔ, ꯏꯁꯥꯃꯛꯀꯤꯗꯃꯛꯇ ꯍꯣꯠꯅꯕꯒꯤꯔ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯒꯤꯔ? ꯑꯩꯒꯤ ꯋꯥꯖꯃꯜ ꯂꯦꯝꯅ ꯆꯠꯇꯦ ꯍꯥꯏꯕꯁꯨ ꯀꯣꯃꯦꯟꯁꯤꯅ ꯈꯪꯒꯅꯤ꯫ ꯃꯤꯡꯁꯦꯜ ꯃꯥꯡꯗ ꯎꯔꯤꯕ ꯃꯤꯁꯛꯇꯨꯅ ꯅꯪꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯈꯪꯏ, ꯃꯍꯥꯛꯅ ꯈꯪꯏ ꯅꯪ ꯀꯔꯤ ꯃꯔꯝꯒꯤ ꯀꯤꯔꯤꯕꯅꯣ, ꯃꯍꯥꯛꯅ ꯈꯪꯏ ꯅꯪꯒꯤ ꯃꯥꯏꯊꯤꯕ ꯃꯇꯝ ꯉꯝꯃꯔꯣꯏ ꯈꯜꯂꯛꯄ ꯃꯇꯝꯗ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯕ ꯅꯪꯕꯨ ꯃꯍꯥꯛꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯏ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯈꯪꯗꯕ ꯃꯍꯥꯛꯅ ꯅꯪꯒꯤ ꯋꯥꯔꯤ ꯀꯔꯤꯒꯤ ꯏꯍꯦꯟꯒꯅꯤ, ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯀꯔꯤꯒꯤ ꯏꯍꯦꯟꯒꯅꯤ? ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯪꯅ ꯂꯥꯟ ꯊꯦꯡꯅꯩ, ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯍꯧꯒꯠꯄꯗ ꯅꯪꯅ ꯀꯔꯝꯕ ꯂꯝꯕꯤꯗ ꯆꯠꯄꯒꯤ ꯋꯥꯔꯦꯞ ꯂꯧꯏ?
Nangna nungaibagi tungda leibada khong thangjenba yai natraga nangna hogotlaga nangna khalliba manglanda thabak tawba yai. Nangna wa leithokpasu yai natraga awaba thabakpu tawbasu yai. Nangna nasamukpu asonba ama oina khanbasu yai natraga akanba ama semnaba honabasu yai. Adubu ayamba mising nungaibabu maru oina khalli. Ayamba mina wa leithoktuna lei. Ayamba mising masamakpu asonba ama oina khalli. Maramsina ayamba mising pusida nungaiba ngamdana hingi. Ayamba mising atopagi makha pole. Maramsina ayamba mising ningamdaba amaga loinana punsi loisinki. Adubu nang makoisingi manungda nate. Nang hotnaba kanba lambida chatnaba warep lepi. Nang awaba lambibu mayoknabagi warep lepi. Nangna warepi mayamna tawnadaba thabak maramdi makoina kaidonungda nangna tawba ngambabu makoina tawba ngamloi. Nangna khangi ngaihak wabana matam kuina nungaiba phangbagi lambini. Ngaihak kathokpana matam sangna nungaiba punsigi lambini. Nangna khangi ngasi lana nangbu khanba nangbu maru oiba ama sembagi lambini. Maramdi miyamna nangbu chang amadagi hendana leiba pami. Nangbu mafam amadagi lenghandaba pami. Nangbu makoiga khudombida thamningi. Makoina nangbu hainingba haibada kumba ngamdaba mi oihaningi. Makoina pami nang makoigi leigi manungda leyo. Makoina haibasingbu illu. Achumba lambida chatlu. Adubu nang atopana hairaga chatpa atopana hairaga lepa mi ama oinaba poglakpa nate. Nang chang amagidamak semlakpa nate. Nang apikpa punsi amagidamak lakpa nate. Maramsina nangna atopagi wa tadaduna chatpa matamda atopana nangi maramda wa kaya ama haini. Atopaga khenana wakhal khanba matamda mina nangi maramda hainai. Mayamdagi mang thangna thabak tawba matamda nangbu ningda chingthaduna thamnaba hotnai. Makoina nangi haukiba matamgi punsibu ningsinghalli. Nangi maithibasingna nangbu punsigi pandam oihanaba hotnai. Makoina nangbu hotnaba lepnaba hai. Nangna karigumba alanba thabak ama tawbagumna. Adubu makoina khangde ahongbamak punsigi pandamni. Nangna ahongba soidana purakam thoi. Nangna ngarangi punsigumna hingadaba nate nangna chawkhatpa punsi purakpagi hotnagadabani. Chawkhatpa purakpagidamak ahongba purakpa maruoi. Ahongba purakpagidamak thawna mathau tai. Aduga thawnagidamak kathokpa. Kanagumbi kharana haigani nang nasagi oijabata khalli. Nang nasagita khanba mi amani. Adubu haiga taw. Nasamukpu hongdokpa oijaba thiba nate. Isabu semgatpa oijaba thiba nate. Isamukpu hena lawsing tamba oijaba thiba nate. Akaiba ligdi glass amada kanadasu ising pithakpa ngamloi. Nangna lambiduda chaludrabadi atopabu lambi takpa ngamloi. Nangi manakta leiriba misingdi punawaktagi afaba tawba karino hairabadi nang nasagi pamliba pandambu phangbadani. Sibu phangbagidamak nangna kananasu khangba pamdaba nangi wakhalgi apambabu tawba tagani. Kananasu kathokpa pamdaba isagi nungaibabu kathokpa mathau tagani. Simakna miyam maraktagi thoraktuna nangna nasagi ming semba ngamgani. Simak punsigi awonba nangi sayon oigani. Maramdi mingsel mangda leptuna yengliba miduna khangi. Nang kari oiba ngammi. Haujik matam oire miyamda yenghanbagi mai pakpagi lambi amatani. Kananasu tawbimal khangdrabasu thangatbidrabasu nang mai pakpagidamak kathokli. Kananasu khangdrabasu nang hotnaba tagani. Punamaksi nangna tawba tagani. Kananasu khubak khuroi kananasu nangbu mateng pangloi. Nangna nasamaki wakhal thawatpa tagani. Nangna nasamaki takpi tambiba oja oigani. Nangna nasamukpu wakhal sontharakpa matamda wakhal thawatpa misak ama oigani. Maramdi lambisi nathomtagini. Lambisi nathomtagi oifam thoi. Nathomta oibagi maram lambisi da chatpagi mi punamakpu semlakpa nate. Nathomta oibagi maram mi pumbana nangumna wakhal khande. Nathomta oibagi maram mi pumbada nangumna karigumba ama oiningbagi mari chakte. Khenaba wakhal khanba mi miyam marakta tangna thoi. Chatliba lambidu mi yamna chillabadi karigumba masak naiba panthung yauba ngamde. Mi pumba sibu tawba ngamlabadi maki mamal karisu leiroi. Nangna nathomta chatpana tai nang karigumba khenaba maru oiba ma tawri. Karigumba achauba misingna kananasu yauba ngamdaba mafam. Maramsina asamba lambi thiba toklo. Maramdi asamba lambi kaidongda leite. Hek tawba toklo. Maramdi mai pakpagidamak hek tawba yade. Lambi amatani makpu lanthoklaga chatpa mathau tai. Awabu lanthoklaga thajadabu lanthoklaga akibabu lanthoklaga miyamna nangi maramda hainaba wasingbu lanthoklaga nangbu ingthorakpa singdagi lanthoklaga lambi simakna nangbu ming chatpa mi ama semgani. Wa leithoknaba semba wakhal nangi manglan amadi nanga anigi marakta thatpa phaklang amagumbani.
ꯑꯦꯂꯥꯔꯝ ꯈꯣꯡꯕ ꯈꯨꯗꯤꯡꯒꯤ ꯁ꯭ꯅꯨꯖ ꯕꯇꯟꯕꯨ ꯃꯦꯠꯄꯅ ꯅꯪ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯍꯨꯠꯇ ꯀꯣꯟꯅ ꯄꯥꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯍꯛꯆꯥꯡ ꯁꯥꯖꯦꯜꯕꯨ ꯇꯧꯔꯝꯗꯥꯏꯗ ꯋꯥ ꯂꯩꯊꯣꯛꯇꯨꯅ ꯂꯩꯕ ꯍꯩꯅꯕꯤꯅ ꯅꯨꯡꯇꯤꯒꯤ ꯀꯟꯈꯠꯄꯒꯤ ꯃꯐꯝꯗ ꯑꯆꯣꯟꯕ ꯃꯤ ꯑꯃ ꯅꯁꯥꯅ ꯁꯦꯝꯖꯩ꯫ ꯇꯧꯒꯗꯕ ꯊꯕꯛꯄꯨ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕꯅ ꯊꯕꯛꯄꯨ ꯑꯀꯤꯕꯅ ꯅꯝꯊꯗꯨꯅ ꯊꯝꯍꯜꯂꯤ꯫ ꯃꯇꯝ ꯄꯨꯝꯕꯗ ꯉꯝꯃꯔꯣꯏ ꯍꯥꯏꯗꯨꯅ ꯇꯣꯛꯊꯣꯛꯄꯅ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯕꯅ ꯄꯨꯟꯁꯤꯗ ꯑꯆꯧꯕ ꯑꯣꯏꯅ ꯈꯜꯍꯜꯂꯤ꯫ ꯑꯄꯤꯛ ꯑꯄꯤꯛꯄ ꯂꯝꯆꯠꯁꯤꯅ ꯇꯞꯅ ꯇꯞꯅ ꯁꯝꯖꯤꯟꯅꯩ, ꯆꯥꯎꯈꯠꯍꯜꯂꯤ, ꯅꯪꯒꯤ ꯑꯁꯦꯡꯕ ꯄꯨꯟꯁꯤ ꯑꯣꯏꯔꯛꯏ, ꯅꯪꯒꯤ ꯂꯥꯏꯕꯛ ꯄꯟꯊꯨꯡ ꯁꯦꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪ ꯃꯥꯏ ꯄꯥꯛꯄ ꯄꯥꯝꯂꯕꯗꯤ ꯊꯕꯛꯇꯨꯕꯨ ꯇꯧꯅꯤꯡꯕ ꯄꯣꯛꯄꯇꯅ ꯌꯥꯗꯦ, ꯃꯔꯛ ꯃꯔꯛꯇ ꯋꯥꯈꯜ ꯊꯧꯒꯠꯄꯇꯅꯁꯨ ꯌꯥꯗ꯭ꯔꯦ꯫ ꯅꯪꯅ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯌꯧꯅ ꯀꯠꯊꯣꯛꯄ ꯇꯥꯒꯅꯤ꯫ ꯄꯥꯟꯗꯝꯒꯤꯗꯃꯛ ꯑꯉꯥꯎꯕ ꯑꯣꯏꯔꯣ, ꯅꯪꯒꯤ ꯆꯥꯎꯈꯠꯄꯒꯤꯗꯃꯛ ꯑꯉꯥꯎꯕ ꯑꯣꯏꯔꯣ, ꯅꯁꯥꯃꯛꯄꯨ ꯑꯀꯟꯕ ꯑꯃ ꯑꯣꯏꯍꯟꯕꯒꯤꯗꯃꯛ ꯑꯉꯥꯎꯕ ꯑꯣꯏꯔꯣ, ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯉꯥꯎꯕ ꯑꯣꯏꯔꯣ, ꯃꯤꯅ ꯍꯥꯏꯅꯔꯛꯀꯅꯤ ꯅꯪ ꯉꯥꯎꯔꯦ꯫ ꯅꯪ ꯉꯥꯎꯔꯦ ꯃꯔꯝꯁꯤꯅ ꯅꯪꯕꯨ ꯈꯪꯅꯕ ꯃꯤꯁꯤꯡꯅꯁꯨ ꯅꯪ ꯅꯠꯇꯕꯒꯨꯝ ꯈꯜꯂꯦ꯫ ꯅꯪ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯉꯥꯎꯔꯦ, ꯅꯪ ꯍꯧꯈꯤꯕ ꯅꯪꯒ ꯍꯧꯖꯤꯛꯀꯤ ꯅꯪꯒ ꯌꯦꯡꯅꯕꯗ ꯃꯁꯛ ꯈꯪꯅꯗ꯭ꯔꯦ꯫ ꯁꯤ ꯌꯧꯅ ꯉꯥꯎꯕ ꯃꯤꯅ ꯑꯐꯕ ꯃꯤꯒ ꯐꯠꯇꯕ ꯃꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯦꯠꯅꯕ ꯑꯣꯏꯍꯜꯂꯤ꯫ ꯁꯤ ꯌꯧꯅ ꯉꯥꯎꯕ ꯃꯤꯅ ꯃꯪꯕ ꯑꯃꯗꯤ ꯃꯪꯂꯥꯟꯕꯨ ꯑꯁꯦꯡꯕꯗ ꯄꯥꯡꯊꯣꯛꯄ ꯃꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯦꯠꯅꯕ ꯑꯣꯏꯍꯜꯂꯤ꯫ ꯁꯤ ꯌꯧꯅ ꯉꯥꯎꯕ ꯃꯤꯅ ꯃꯥꯏꯊꯤꯕ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯏ ꯆꯤꯡꯏ꯫ ꯃꯤꯅ ꯍꯥꯏꯒꯅꯤ ꯄꯨꯟꯁꯤꯗ ꯆꯥꯡ ꯑꯃꯒꯤ ꯃꯈꯥꯗ ꯍꯤꯡꯉꯨ꯫ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯉꯨ, ꯆꯥꯡ ꯅꯥꯏꯕꯅ ꯀꯅꯥꯕꯨꯁꯨ ꯃꯤꯡ ꯆꯠꯄ ꯃꯤ ꯑꯃ ꯁꯦꯝꯈꯤꯗꯦ꯫ ꯆꯥꯡ ꯅꯥꯏꯕꯅ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯑꯃ ꯁꯦꯝꯈꯤꯗꯦ꯫ ꯆꯥꯡ ナꯏꯅ ꯍꯤꯡꯕꯅ ꯃꯥꯂꯦꯝꯗ ꯑꯍꯣꯡꯕ ꯑꯃ ꯄꯨꯔꯛꯈꯤꯗꯦ꯫ ꯆꯥꯡ ꯅꯥꯏꯅ ꯍꯤꯡꯕꯒꯤ ꯃꯇꯝ ꯂꯥꯛꯀꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯅꯪꯒꯤꯅꯤ, ꯃꯤꯌꯥꯝꯗꯒꯤ ꯃꯥꯡꯗ ꯂꯩꯕꯒꯤ ꯃꯇꯝꯅꯤ꯫ ꯀꯅꯥꯕꯨꯁꯨ ꯊꯥꯖꯕ ꯇꯧꯒꯅꯨ, ꯀꯅꯥꯕꯨꯁꯨ ꯅꯪꯕꯨ ꯊꯥꯖꯒꯅꯤ ꯈꯟꯒꯅꯨ꯫ ꯆꯞ ꯆꯥꯕ ꯃꯇꯝꯕꯨ ꯉꯥꯏꯕ ꯇꯣꯛꯂꯣ, ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯒꯤ ꯑꯌꯥꯕ ꯉꯥꯏꯒꯅꯨ꯫ ꯃꯔꯝꯗꯤ ꯑꯁꯦꯡꯕꯗ ꯑꯇꯣꯞꯄꯅ ꯅꯪꯕꯨ ꯃꯥꯏ ꯄꯥꯛꯄ ꯄꯤꯔꯣꯏ꯫ ꯅꯪꯅ ꯄꯥꯝꯂꯕꯗꯤ ꯃꯥꯏ ꯄꯥꯛꯄꯒꯤꯗꯃꯛ ꯍꯣꯠꯅꯕ, ꯍꯨꯃꯥꯡ ꯇꯥꯍꯟꯕ ꯇꯥꯒꯅꯤ, ꯂꯥꯏꯔꯤꯛ ꯄꯥꯕ ꯇꯥꯒꯅꯤ, ꯑꯋꯥꯕꯁꯤꯡ ꯃꯥꯌꯣꯛꯅꯕ ꯇꯥꯒꯅꯤ, ꯊꯕꯛ ꯇꯧꯕ ꯇꯥꯒꯅꯤ꯫ ꯂꯝꯕꯤꯗ ꯈꯨꯗꯣꯡꯊꯤꯕ ꯂꯥꯛꯂꯕꯗꯤ ꯋꯥ ꯑꯃ ꯅꯤꯡꯁꯤꯡꯉꯨ, ꯅꯪ ꯃꯅꯤꯡꯗ ꯂꯦꯞꯄ ꯅꯠꯇꯦ, ꯅꯪ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯣꯏꯔꯤ꯫ ꯅꯪ ꯀꯥꯏꯊꯕ ꯅꯠꯇꯦ, ꯅꯪ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯦꯝꯒꯠꯂꯤ꯫